Moirang AC ki manung channa High Canal ga tainana leiriba loupham shingda lou yeiriba amadi lou khaoriba Loumee shing ashoi angam thoktanaba Central Force Singna Ngak Selliba Mapham shingda Moirang AC ki MLA Thongam Shanti ngasi koina chattuna Yengshinkhre MLA gi Yengshinkhre aduda fubala High Canal da leiba Sikh Regiment BSF amadi CRPF ko unaduna Mapham masida lou suriba Loumee shing ngak senabagi matang wari sanakhi Khongchat aduda Central Force na Loumee shing mateng pangna mathengna ki loinana loupham kharadana Security Force na ngaktuna lou yeramkhi ngasi gi khongchat aduga mari lainana MLA Thongam Shanti na hai Center amadi State asigi Chief Minister N Birena irang kanba Mapham shing maru oina High Canal da lou paliba shing lou lokna khonariba asi thagatningai ni Haujikti Moirang AC ga thangnariba thinungaidagi hauraga Moirang AC gi kwakta faubada leiriba High Canal ga loupham shing lou lokpa yanaba Central Force matik chana leire AC asigi loupham ayamba tha asigi kuntra faugi manungda lokpa loiraba yai Kanagumagi lou lokpa walhauba yaurabadi MLA ga tanabiyu matik chaba Security Force arrangement pizagi maram maduna Loumee shing na tha asigi kuntra faugi manungda lou lokpa loina bokonabiyu haina mahakna makha takhi Mateng ke na pangsin biduna akoi Loumee shing gi sumba bayam sidagi kadmangam bado akoi na lou se mafam matam sana lokpangam no khona basida mayam gi cooperation da ka lei hena ai mado jiksu cooperation no sabsana phangjari akoi gi tinungai degi ni tinungai na kan sidagi de aduna akoi tara kunsang gi bau oi dori adu ta kuntha se asai de any matam mafam du gi da ka oi pa herak pa kai do akoi madu gi aji tonga na lou su unoi dong da aji akoi sida ngai bu se Sikh regiment ga BSF ga CRPF ka di ado akoi moi ahum na ko ka bai to ga adu hai ba jaga singda mateng pang de ba ge bu tong da state government ga koi da government ga understanding like the Madu hot Nazari of the name of Tomtv. Loumee the Mission 25 Muki Sansi, and I see for we patient by the Koi Pog Tasalaga, Adu Adi Yavis Kudom say Koi Sakimanda, the Koi Dia Putaraka, the Koi Lamahanga, the Koi Hakening Masida, Putaraki Yeiriba. Adu Hajika, Mahom to the man of Punjalagadi, Asunda Karimba. Kudong Satamala Agadi, which with problem like any exchange on Agadi Hadra, Man Loumee shing What's in Matang, Hangteraga, our mission now, BSM, the Shabin, Logi, which seems that